ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯕꯁ ꯇꯣꯡꯉꯒ ꯆꯠꯂꯤꯅꯤ ꯕꯁꯇꯗꯤ ꯚꯔꯥꯗꯣ ꯍꯣꯡꯗꯅ ꯕꯁ ꯇꯣꯡꯉꯒ ꯆꯠꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯑꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯤꯔꯛꯄ ꯑꯣꯟꯂꯥꯏꯟꯗ ꯐꯥꯎꯕ ꯌꯦꯡꯉꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯇꯥꯗꯣꯒꯤ ꯗꯨꯀꯥꯟꯗ ꯌꯣꯜꯂꯝꯃꯦ ꯀꯥꯕꯨꯡ ꯕꯁꯇ ꯌꯣꯜꯂꯝꯃꯦ ꯑꯩ ꯉꯁꯤꯗꯤ ꯂꯩꯔꯔꯣꯏꯕ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯦꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯍꯜꯂꯛꯄꯗ ꯑꯃ ꯂꯧꯔꯛꯑꯅꯤ ꯁꯤꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯥꯕꯨꯡ ꯕꯁ ꯌꯧꯔꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯤꯅꯦꯕ ꯑꯁꯤꯒꯤ ꯀꯥꯔꯄꯦꯠꯁꯦ ꯂꯧꯔꯤꯅꯤ ꯁꯥꯡꯉꯦ ꯌꯥꯝꯅ ꯁꯤ ꯊꯦꯛꯆꯜꯂꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯁꯤꯜꯆꯔꯗꯗꯤ ꯈꯨꯇꯥꯡ ꯑꯃ ꯑꯗꯨꯅ ꯁꯤꯗꯒꯤ ꯑꯣꯏꯅ ꯀꯥꯕꯨꯡ ꯕꯁꯇꯒꯤ ꯑꯣꯏꯅ ꯂꯧꯔꯦ ꯃꯤꯇꯔ 3ꯈꯛ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯤꯅꯦꯕ ꯑꯉꯥꯡꯒꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯃꯁꯨꯅꯦ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯂꯥꯛꯏꯅꯦ ꯃꯣꯏ ꯇ꯭ꯌꯨꯁꯟꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀ꯭ꯂꯥꯁ ꯆꯥꯎꯔꯕꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯕ ꯃꯥꯏ ꯇ꯭ꯌꯨꯁꯟ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗꯕꯩ ꯋꯥꯅꯤ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯕꯒꯤꯗꯤ ꯃꯥ ꯆꯠꯅꯤꯡꯉꯤ ꯑꯗꯨꯒ ꯇ꯭ꯌꯨꯁꯟ ꯂꯦꯞꯄꯨ ꯍꯥꯏꯕ ꯃꯥ ꯌꯥꯗꯕ ꯉꯁꯤꯃꯛꯁꯨ ꯅꯨꯡꯊꯤꯟꯒꯤ ꯇ꯭ꯌꯨꯁꯟꯗꯣ ꯑꯌꯨꯛꯇ ꯍꯥꯏꯅꯔꯒ ꯂꯥꯛꯏꯅꯦ ꯄꯨꯡ 3ꯒꯤ ꯇ꯭ꯌꯨꯁꯟꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯥꯏꯅꯔꯒ ꯂꯥꯛꯏꯅꯦ ꯄꯨꯡ 1ꯗ ꯇꯧꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯡ 3ꯗꯒꯤ ꯃꯥ ꯇ꯭ꯌꯨꯁꯟ ꯊꯥꯗꯣꯔꯛꯄ ꯑꯩꯈꯣꯏ ꯂꯥꯛꯏꯅꯦ ꯑꯩ ꯁꯤꯜꯆꯔꯗꯒꯤ ꯂꯥꯛꯄꯗꯗꯤ ꯕꯁ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯑꯗꯣ ꯖꯤꯂꯥꯉꯥꯝꯕꯒꯤ ꯗꯨꯀꯥꯟ ꯑꯥꯗ ꯂꯩꯔꯦ ꯃꯥ ꯎꯔꯗꯤ ꯈꯪꯉꯛꯇꯦ ꯍꯥꯏꯅ ꯁꯥꯎꯗꯣꯏꯕ ꯑꯗꯣ ꯁꯤꯜꯆꯔꯗꯒꯤꯗꯤ ꯑꯩ ꯕꯁ ꯇꯣꯡꯉꯒ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯑꯃꯨꯛ ꯇꯦꯝꯄꯣꯗ ꯇꯣꯡꯉ ꯆꯠꯂꯅꯤ ꯑꯩꯒꯤ ꯄꯣꯠꯁꯦ ꯁꯤ ꯂꯨꯝꯕꯅ ꯀꯥꯔꯄꯦꯠꯁꯦ ꯈꯨꯂꯨꯝ ꯃꯌꯥꯝ ꯑꯩꯁꯦ ꯇꯦꯝꯄꯣꯗꯕꯨꯗꯤ ꯀꯥꯈꯠꯂꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯑꯀꯥꯟꯗ ꯒꯥꯔꯤꯁꯦ ꯆꯠꯀꯅꯦꯅ ꯍꯥꯏꯕꯗꯨꯒꯅꯦ ꯑꯩꯁꯦ ꯈꯪꯗꯕꯁꯦ ꯃꯣꯏꯅ ꯑꯃꯔꯥꯘꯥꯠ ꯍꯥꯏꯅ ꯂꯧꯔꯝꯃꯤꯕ ꯑꯃꯔꯥꯘꯥꯠꯀꯤ ꯚꯔꯥꯁꯦ ꯀꯌꯥꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯂꯨꯄꯥ 50ꯅꯦ ꯑꯩ ꯑꯗꯨ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯉꯥꯎꯅ ꯂꯩꯔꯦꯕ ꯑꯩꯅ ꯍꯥꯏꯕ ꯑꯩꯅ ꯆꯠꯇꯣꯏꯁꯤꯗꯤ ꯂꯨꯄꯥ 50ꯒꯤ ꯚꯔꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯑꯩ ꯃꯄꯥꯗꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯥ ꯐꯣꯟ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦꯕ ꯃꯥ ꯒꯥꯔꯤ ꯊꯧꯕꯗꯨꯅꯅꯦ ꯑꯗ ꯑꯩꯅ ꯍꯥꯏꯕ ꯂꯨꯄꯥ 10ꯒꯤ ꯚꯔꯥꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯉꯤꯕ ꯑꯗꯒꯤ ꯃꯥꯅ ꯙꯣꯔꯃꯤꯗꯅꯦ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯐꯔꯦ ꯙꯣꯔꯃꯤꯗ ꯆꯠꯇꯣꯏꯅꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯥꯈꯠꯂꯛꯑꯦ ꯂꯤꯞꯁꯇꯤꯛꯀ ꯇꯩꯔꯛꯇ꯭ꯔꯦ ꯑꯩ ꯉꯁꯤ ꯑꯩ ꯍꯧꯖꯤꯛ ꯙꯣꯔꯃꯤꯒꯤ ꯒꯥꯔꯤ ꯇꯣꯡꯉꯦ ꯍꯨꯃꯥꯡꯅ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯍꯨꯃꯥꯡꯁꯦ ꯂꯩꯈꯣꯝ ꯄꯨꯟꯅꯦ ꯉꯁꯥꯏ ꯕꯁꯇ ꯇꯣꯡꯉꯛꯄꯗꯅꯦ ꯄꯨꯟꯅ ꯏꯁꯥꯁꯦ ꯃꯥꯏꯁꯦ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯔꯦ ꯀꯥꯕꯨꯡ ꯕꯁꯀꯤ ꯄꯣꯏꯟꯅꯦꯕ ꯁ꯭ꯋꯥꯏꯗꯒꯤ ꯇꯣꯡꯗꯣꯏꯅꯤ ꯒꯥꯔꯤꯁꯦ ꯑꯩꯒꯤ ꯕꯦꯒꯀ ꯁꯤꯒ ꯊꯝꯃꯦ ꯃꯌꯥꯝ ꯗꯣꯔꯃꯤ ꯌꯧꯔꯦ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯕꯦꯒꯁꯤꯁꯨ ꯌꯥꯎꯔꯦ ꯑꯩ ꯍꯧꯖꯤꯛ ꯕꯖꯥꯔ ꯉꯥꯏꯍꯥꯛ ꯆꯪꯉꯨꯒꯦ ꯕꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯨꯒꯦ ꯉꯥꯛꯀꯤ ꯉꯥꯄ꯭ꯔꯨꯝꯁꯦ ꯉꯧꯕꯥꯏ ꯑꯩ ꯌꯦꯡꯕꯤꯔꯛꯑꯣ ꯍꯥꯏꯔꯣ ꯅꯪ ꯉꯥꯄ꯭ꯔꯨꯝꯗꯣ ꯀꯗꯣꯝꯗ ꯂꯩꯒꯦ ꯃꯥ ꯂꯣꯀꯦꯜ ꯍꯩꯅꯧꯅꯤꯅꯦ ꯁꯤꯅꯤ ꯗꯣꯔꯃꯤ ꯕꯖꯥꯔ ꯍꯧꯖꯤꯛꯀꯤ ꯑꯩ ꯁꯤꯒꯨꯝꯕꯁꯦ khara ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕ दादा इको को तो 10 टका नी केक नी केक ओ सुखा केक আর ওটা ওটা 20 টাকা ও অবশ্য 20 টাকা না নে ওই দিকে 20 টাকা আর ওটা ওটাও 20 টাকা মিঠা নি মানে একটু মিষ্টি বেশি মিষ্টি ও এগো দে তিনটা দে और 80 लौगे को लौबुदी लौरमने पचैजे दे दो दे दो सिने आई मनुंगदि चंगरा लफोय जोंबा कासे जें मांग ओरो तांगगी पोट लौबा हाइदि ꯑꯩꯅ ꯆꯥꯅꯤꯡꯕꯤ ꯂꯧꯔꯛꯄꯩ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕꯣ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯗꯣꯏ ꯇꯧꯏꯔꯣ ꯑꯩ ꯁꯤꯡꯖꯨ ꯂꯩꯗꯣꯏꯅꯦ ꯁꯨꯕꯥꯁꯤꯡꯒꯤꯗꯣ ꯍꯧꯖꯤꯛ ꯆꯠꯈꯤꯕꯗ ꯂꯩꯕ ꯍꯩꯅꯧꯗꯣ ꯑꯩ ꯆꯤꯆꯦꯅ ꯄꯣꯔꯛꯄꯗꯣ ꯑꯣꯏꯔꯁꯨ ꯑꯩ ꯂꯥꯏ ꯀꯠꯅꯕ ꯌꯥꯎꯗꯦꯅ ꯂꯧꯔꯛꯏꯅꯦ ꯀꯠꯆꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛꯇ ꯂꯧꯔꯛꯄ ꯀꯥꯔꯄꯦꯠꯇꯣ ꯌꯥꯝꯅꯗꯤ ꯑꯣꯛꯇ꯭ꯔꯦ ꯁꯤ ꯈꯛꯇꯪ ꯑꯣꯏꯔꯦ ꯁꯤ ꯈꯛꯇꯪ ꯑꯣꯏꯔꯦꯕ ꯍꯤꯡꯆꯥꯞ ꯈꯪꯗꯕꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯃꯊꯥ ꯆꯥꯔꯦ ꯊꯥ ꯊꯥꯁꯨ ꯂꯥꯎꯔꯦ ꯁꯤꯒꯤꯁꯦ
ꯃꯌꯥꯝ ꯍꯧꯖꯤꯛ ꯖꯨꯝ ꯌꯧꯔꯦ ꯏꯔꯨ ꯃꯥꯏꯊꯗ꯭ꯔꯤ ꯑꯩ ꯑꯍꯥꯟꯕꯒꯤ ꯄꯞꯇꯧꯅ ꯋꯥꯏꯕꯨꯗꯤ ꯑꯩꯈꯣꯏ ꯃꯨꯅꯤ ꯁꯤꯆꯜꯂꯝꯃꯦꯕꯀꯣ ꯑꯩꯒ ꯃꯣꯏ ꯍꯥꯟꯅ ꯊꯨꯡꯕꯅꯤꯅ ꯃꯨꯅꯤꯅ ꯋꯥꯏꯗꯤ ꯁꯤꯆꯜꯂꯝꯃꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯤ ꯀꯥꯔꯄꯦꯠꯁꯦ ꯊꯥꯖꯤꯜꯂꯦ ꯏꯔꯨꯊꯣꯛꯎꯔꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯅꯨꯄꯥ ꯑꯔꯨꯅꯥꯆꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯦ ꯑꯩꯅ PNBꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯖꯩꯌꯦꯕꯀꯣ ꯑꯩ ꯏꯁꯥ ꯏꯇꯣꯝꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯧꯅ ꯍꯥꯡꯖꯕꯅꯦ ꯑꯗꯨꯒꯤꯗꯣ ꯅꯍꯥꯟ ꯑꯁꯤꯒꯤꯁꯦ ꯆꯦꯛꯕꯨꯛꯁꯦ ꯑꯁꯤꯒꯤꯁꯦ ꯂꯥꯛꯑꯦꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗ ꯄꯤꯁꯜꯂꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ATMꯁꯨ ꯂꯥꯛꯅ ꯂꯩꯔꯝꯃꯦ ATM ꯂꯥꯛꯄꯁꯤꯗꯤ ꯑꯩ ꯈꯪꯗꯦꯕ ꯆꯦꯛꯕꯨꯛꯁꯤꯗꯤ ꯂꯥꯛꯄꯁꯤꯗꯤ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯃꯕꯣꯛꯅ ꯄꯤꯁꯜꯂꯛꯏꯅꯕ ꯁꯤ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯡꯉꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯁꯤ ATM ꯎꯕꯗ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦꯀꯣ ꯃꯤꯅ ꯍꯪꯉꯣ ꯑꯗꯨ ꯅꯠꯇꯦ ATMꯗꯣ ꯍꯥꯟꯅ ꯍꯥꯡꯉꯧꯅꯦ ꯃꯊꯨꯟꯗ ꯈꯤꯇꯪ ꯁꯦꯒꯥꯏꯔꯝꯃꯕꯅꯤꯅ ꯈꯖꯥꯡ ꯍꯥꯡꯉꯧꯅꯦ Pero se va a ir aquí. ꯑꯗꯨ ꯁꯥꯏꯗꯇ ꯁꯦꯒꯥꯏ ꯍꯥꯡꯉꯣ ATM ꯌꯥꯎꯔꯦ ꯑꯁꯤꯒꯤꯁꯦ ꯌꯦꯁ ATM ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯀꯣꯚꯔ ꯌꯥꯎꯔꯦ ATM ꯀꯗꯥꯏꯅꯣ ꯑꯣ ꯁꯤꯗ ꯂꯩꯔꯦ ATM ꯌꯥꯎꯔꯦ ꯃꯌꯥꯊꯨꯅꯤ ꯃꯇꯝꯒꯅꯤ ꯅꯞꯄꯒ ꯌꯥꯎꯔꯦ ATMꯁꯦ ꯁꯛ ꯉꯥꯛꯀꯣꯅꯦ ꯀꯩꯕꯨ ꯑꯣꯏꯕ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ATMꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯩꯗꯤ ꯑꯁꯤꯗꯅ ꯆꯦꯛꯕꯨꯛꯅꯦ ꯑꯁꯤꯗꯤ ꯍꯥꯡꯉꯔꯣꯏꯒꯦꯗ ꯑꯁꯤ ꯂꯥꯛꯑꯝꯕꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯦꯡꯕ ꯖꯥꯇꯤꯅ ꯅꯨꯡꯉꯥꯏ Sí, que te lo vamos a mostrar.